ꯂꯤꯂꯣꯡꯗꯒꯤ ꯎꯁꯣꯏꯄꯣꯛꯄꯤ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯍꯌꯦꯡꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯤꯂꯣꯡꯒꯤ ꯀ꯭ꯂꯕ 8ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ JSCꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯂꯤꯂꯣꯡꯗꯒꯤ ꯎꯁꯣꯏꯄꯣꯛꯄꯤ ꯐꯥꯎꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯁꯨꯡ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯅꯗꯤ ꯀꯣꯟꯁꯤꯜꯂꯣꯏ꯫ JSCꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯍꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯖꯥ 2021ꯗꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯔꯝꯕ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯄꯨꯝꯅꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯨꯛꯇꯣꯛꯂꯒ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯈꯤꯕ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗꯁꯨ ꯍꯥꯟꯅꯒꯤ ꯄꯥꯏꯞ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯑꯃ ꯍꯥꯞꯇꯨꯅꯁꯨ ꯁꯦꯝꯕꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯨꯝꯖꯥ 2019ꯒꯤ ꯃꯥꯔꯆ ꯊꯥꯗ ꯄꯥꯏꯈꯠꯂꯛꯈꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯀ꯭ꯂꯕ 8ꯅ ꯀꯣꯟꯕꯗ ꯂꯩꯕ ꯃꯤꯌꯥꯝꯗ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯄꯤꯅꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃ ꯐꯥꯎꯕꯗꯁꯨ ꯂꯧꯈꯠꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯤꯂꯣꯡꯒꯤ ꯃꯤꯌꯥꯝꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯃꯥꯔꯆ 3ꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯇꯣꯞꯄ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯊꯧꯕꯥꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯔꯆ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯊꯤꯡꯕ ꯊꯝꯂꯛꯇ꯭ꯔꯕꯗꯤ NH-37 ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯣꯏꯗꯥꯡꯄꯣꯛꯇꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯥꯎꯕ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯌꯨꯅꯤꯠꯁꯤꯡ ꯃꯥꯔꯆ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯊꯤꯡꯕ ꯊꯝꯂꯛꯇ꯭ꯔꯕꯗꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯁꯦꯛꯁꯟ 1 ꯊꯝꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯣꯏꯗꯥꯡꯄꯣꯛ ꯈꯣꯂꯦꯟ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯂꯦꯟ ꯑꯃꯗꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯁ꯭ꯇꯣꯟ ꯀ꯭ꯔꯦꯁꯤꯡ, ꯅꯨꯡ ꯇꯞꯐꯝ, ꯕ꯭ꯔꯤꯛ ꯐꯤꯜ ꯆꯦꯛꯀꯣꯟꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯌꯨꯅꯤꯠꯁꯤꯡ ꯆꯂꯥꯏꯔꯤꯕ ꯑꯁꯤ ꯚꯥꯏꯑꯣꯂꯦꯁꯟ ꯑꯣꯐ ꯗꯤ ꯑꯦꯌꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟড ꯀꯜꯆꯔꯦꯜ ꯑꯣꯐ ꯄꯣꯂꯨꯁꯟ ꯑꯦꯛ 1981 ꯑꯃꯗꯤ ꯐꯦꯛꯇꯔꯤꯁ ꯑꯦꯛ 1948ꯒꯤ ꯋꯥꯡꯃꯗꯅꯤ꯫ CJMꯒꯤ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯌꯨꯅꯤꯠ 8ꯇꯒꯤ ꯃꯄꯨꯁꯤꯡꯒꯤ ꯃꯊꯛꯇ ꯃꯥꯡꯖꯧꯅꯅ ꯂꯧꯊꯣꯛꯅꯕ ꯋꯥꯐꯝ ꯊꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯗ ꯍꯛꯁꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯤꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯍꯧꯖꯤꯛ ꯕꯣꯔ ꯄꯥꯏꯜ ꯐꯨꯕꯒꯤ ꯊꯕꯛ ꯁꯨꯐꯝ ꯈꯣꯂꯥ ꯃꯌꯥꯗ IED ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯑꯈꯟꯅꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯕꯛ ꯁꯨꯐꯝ ꯈꯣꯂꯥ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯑꯣꯏ 11 ꯂꯩ ꯍꯥꯏꯔꯤ꯫ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕꯒꯤꯗꯃꯛ MG ꯑꯦꯚꯔꯒ꯭ꯔꯤꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯄꯂꯦꯜꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯕꯣꯔꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯥꯡꯈꯨꯜꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯦ ꯍꯥꯏꯅ SPꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯡꯈꯨꯜ ꯁꯤꯅꯥꯎꯂꯣꯡ ꯇꯥꯡꯈꯨꯜ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯔꯣꯗꯀꯤ ꯋꯨꯡ ꯍꯣꯟ ꯚꯤꯂꯦꯖꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ UNMGPL ꯏꯝꯐꯥꯜ ꯏꯁꯀꯤ SPꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯎꯔꯥꯟꯄꯥꯠ, ꯃꯣꯡꯅꯦꯜꯖꯥꯡ, ꯃꯣꯜꯍꯣꯏꯐꯥꯏ, ꯒ꯭ꯋꯥꯜꯇꯥꯕꯤ, ꯐꯥꯏꯄꯤꯖꯥꯡ ꯑꯃꯁꯨꯡ LT ꯕꯥꯡꯈꯣ UNNGPLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ SPꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ ꯇꯥꯡꯈꯨꯜ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯥꯛ ꯅꯛꯅ ꯃꯥꯔꯀꯦꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯉꯥꯏꯐꯗꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯡ 2ꯗꯒꯤ 4 ꯔꯣꯝ ꯆꯠꯂꯒ ꯀꯥꯡꯄꯣꯛꯄꯤ, ꯁꯄꯔꯃꯦꯅꯥ ꯑꯃꯁꯨꯡ ꯁꯥꯏꯀꯨꯜꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁꯀꯤ SPꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯔꯤꯂꯤꯖꯟꯒꯤ ꯅꯃꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯑꯃꯗꯤ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅ KCP ꯑꯄꯨꯟꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯩꯇꯩ
Kuki conflict asina sokhalaba IDP sing hauju phawba asem mayumda hanjinba ngamdana leiringai chera asida Manipur government na asan mira naiba maongda religion ga mari lenana nakal nam khaki thabak thorom kya paikhalakliba si khudakta lepkadabani haina aina thinkraba langholop kanglaipak communist party apunbagi publicity secretary gi thaupuriba punsirol maitena khuyek piduna press thadorpo serosina hairi serosina hai maite ekhogi inat planning laison tawpham laisang kaya Kuki na thugai ki ba amadi changhandabana chingba kya tawriba si maite khuygi di horokpham muthatpaga pangkhakni sahi lising ani hena puwari ka sagonaduna laklaba maite phurukki lining laison tawpham oiriba maru oiba laifam kya mang tahaliba si semgat sagatpagi step ti na thairamlaga maite Kuki conflict ta akai toi thokraba maite Christian church khaktamak asoba budget ama semduna nauna semgat sagaliba honariba si kanglaisa singna yengtuna leiba ngamloitaba thawong ni hairi zerosina hai thawong asina maram oiraga Isa singya asobo khanghodaba tension ama lakladuna iho ama laklo heninga leite semgat sagatpagi khongthang lakliba si nakal animaki penaba tawbiu natrabadi maiho langpok thorakani habase haiman bathokloi maitei khunai gi horopam oiriba kaubru ipagi laifamlen asi karamba phibam da leiri habase haujuk paliba Manipur government na khangadabane asida sanatana kongo maru laifamlen thangjing laifamlen more kondong lairembi imagi laifamlen sing asi karamba phibam da leiri habase Manipur government na asan miran naidana akai toi thokraba laifamlen sing semgat sagatpagi thabak thoram sing ase nakalani maki punna paikhat minanbana asumba khongthang oigani haina phongdoraklei census jai thopina ba wakat thoiraktabada JFD na MLA sing waraure haire census tawdringai NRC sana handuna mitop khandoksi haibada se minister yauna MLA minister singna kiriba karigino mitop khara khangna landarak pod thengnaba ngamdaba MLA minister singbu miyamgi lusingbo oina lopham thokpra census jai thoknaba haijabada yadabagi phal athubada uba phanglagani haina just and fair delimitation JFD gi convener Jitendra Ningombana phongdokhrei wafam ase India lengakna India pumbada April thadagi pangthoknaba seliba census ase matam khara yai thoknabagi matangda JFD na mafam da paring naina satuna miyamda mikok thibagi matangda wakhal tahanaba jatharapa mifam singi manungsana ngarang Imphal West District ki Herangoi thong awang maibam laikai da leba community hall da jathakiba khana naina bagi mifamda mahana phongdokhibane JFD gi convener Jitendra Ningombana makhata na hai mapalamdagi narol da sanglakhiba mitop miyacha singna lamdam asigi miyabu sananingba maongda sanatuna lakle masida natuna mitop miyacha singna thengkhang kya da yellow phurup singda landaduna laklaba phawba ngasigi lenga asina karisu tawba ngamdana leiringai sera asida handak pangthokadoriba mikok thiba asida niyam kaina mikok thikiba tarabadi miyacha singna yellow phurup sing lamdam asidagi muthatnaba honarapada ekhogi lusingba singna kari thodang loba ngamgani haikhe mahana makhata na hai haukiba sahi 2023 gi May 3 dagi hauduna ngasi phawba mapapa lamdagi narolda sanglakhiba illegal immigrant singna yellow phurup singda landaduna misam miyam kya ama halaba phawba lenga asina karisu tawba ngamdana leiri oinana lamdam asigi yellow mi phurup sing kan gi harabadi lamdam asidagi mitop hana khandokpa amadi lamdam asida NRC natraga masiga manaba jana kalon ama sanaraba matungda state asida census tawnaba lenga amadi masiga mari lenaba singna sinba ngamdriba sigi nungi wahan tokkarino hain hanglakle Meitei sing ST list yauhanabagi demand da ST list yaukraba community singa debate tawnabagi maram leite haina WMC na phongdorakhrei Meitei sing scheduled tribe ki list yauhangadabane haiba demand asigi matangda ST list hana chankraba atopa community sing maroina state sida leiriba community singa debate tawnaba natraga negotiate tawbagi maram leite haina World Meitei Council thadropo serol amana haire serol na makhata na hairibana leba asda leiriba Manipur gi indigenous Meitei singi apunba missing Lak taraga taret rom tane haiba figure ase Kuki group natraga naga population gi apunba missing dagi hena masing yamdaba phurup amane maitei singa se Hindu oirabasu masagi maihaurol dagi chanarakpa tradition aduga hakthengna na mari lenaba masung madubunga na chatnaba honariba phurup amane lai harauba natraga saroi khangona singba maitei gi oina pangthokpa ngalengai matamdagi chanaraklaba nat gi oiba thoram singda lairik laisu hairaba maitei sing phawba maibigi khuthangda spiritual
guidance adu ngakna chali masina takpadi maitai singa singa lengai matamdagi sanarakhlaba spiritual tradition sing adu haujiksu lengdana leiri habane maitai singa si taranipan suba sahi sada hinduism da lakhrabasu nat ko ina leiriba thajaba adu aduma haujiksu mangdana leiri ngasi su maitai gi yomthong khodimakta yomgi kha amasung noksupki kasin da lining thosana mahigi senglaba mafam ama thamduna ira thaunaribane maitai singa si manipur gi valley region khakta da confine tawraga leiba maramna lamdam asida demographic amasung political pressure letana hengalakliba asida maitai singi tungi laibak asi tamba ngamdaba amasung identity crisis ki aruba phibam ama mayaknare maramaduna leba asida leiriba maruaina manipur da leiriba community singna maitai miyam ki legitimate oiba aningba apamba sing aduda erapan pidana ba appeal tawre maitai singa sangsaliba struggle asi community amatagi mayaptanate struggle asi aikhogi angang sing amasung tungda lakadaba mirol singi security dignity amasung future gi damaktani haina phongdorakle Mars kungamari the democratic agitation sangsilagani haina TYC na phongdorakre Imphal ge all Lambuland leba tribal girls hostel asi mapung phana function tawba haunaba haukiba January 19 da Manipur sarkar da ultimatum pisinduna khangan khrabasu haujuk phawba thaba oina pangthoktabagi mayakta thasigi kungamari da akanba democratic oiba khongjang sangsilagani haina tribal youth council TYC Manipur gi maikaitegi phongdorakle council sina thadorokhiba cherol amana hairibana status tribal gi nupi mahiro singi problem amasung zinin aba tribal gi issue kaya Manipur government na karimata thausadana leithopasi pende Imphal da haujuk barada leiduna mahi tamliba arapa amasung manung hanjinba jaga sing da leiriba tribal mahiro sing asigi damakta sarkar asina karimata nasungdana leiri masina maram oiraga tribal mahiro kya mahi masing tamhanna bahonaba amasung makhogi imung manung puna bahonabada mama mapa oiba kaya awaba kaya mayaknadi maramaduna arapa amasung manung hanjinba maphamdagi Imphal da laktuna mahi masing tamliba tribal mahiro sing asigi damakta leiriba tribal girls hostel asi function tawdrabadi hostel asi lingbagi wahantok leite hairi West Bengal da thabak phangdraba youth sing thagi oina lupa lising maga changa allowance piragani haina Mamta Banerjee na phongdokre West Bengal da pangthokadoriba assembly mikhalgi mangoina state adugi chief minister Mamta Banerjee na class 10 pass tawraba thabak thiriba nahasing makhoi masana masagi tungi labak lepchabada mateng pangna bachatliba March tha asidagi hauna thagi allowance oina lupa lising amga changa piragani haina lauthokre chief minister sina makha tana high kibada class 10 pass tawraba masagi sahi kunga dagi na nipu phawbada leiba nupa macha amasung nupi macha singna March 8 tagi hauna haidiba allowance ki senpham asi piba hauragani allowance ki senpham asi schedule gi matungena April tha dagi piba haugani haina thorang torambane adubu khudak tagi piba hauragani haina Mamta Banerjee na wafam asi lauthokibane hauju mahi masing tamliba scholarship natana top scheme singi khudong chaba amata phangdriba youth singna haidiba allowance ki senpham asi phangani hairi West Bengal da class 10 pass toraba sahi kunma dagi na nipu phawbagi manungda leiriba nupa macha amasung nupi macha youth singi masing asi chaurakna mioi crore amaromne state government gi maikaidagi youth singda thabak pinabagi thorang kya amasu leptana paikhale masina maram oiraga West Bengal da thabak phangdabagi masing asi sada nipuda hanthare state aduda chaurakna mioi lakh nipurom skill training pikre makhoi singa tugi manungda lakh 10 romde thabak pikre migrant workers singna masida interest leirabadi makhusu haireba khudong chaba sigidamakta apply tawba yagane hadakta so ikoi kuidana youth industry da mioi lising 10 rom training tawkre loina haireba mioi sing adu thabak loina pikre lomi singi oina su tha khudingi lupa lising 10 piri haikhe Iran kg lising ama lumba bom yawba missile kapsilagani ki hankre hairi KG lising ama hena lumba bom yawba missile kapsilagani hena Iran gi Revolutionary Guard Corps na phongdokre Brigadier General Majid Morsabi na phongdokhibagi matungina Dubai amadi Saudi Arabia gi Rastanura oil refinery na singba maroiba infrastructure singda attack sa thabaga loinana American amasung Israeli military gi base ta attack sa thabagi chang hengalagani oiragliba phiba masigi matangda geopolitical analysis Hanaka Ansel Tererana hai Iran gi anauba lalong sa thanaba thorang lokhalakuna maram oiraga Middle East da hojik thokliba wathok asida anauba mayon ama poraklagane Middle East ki oina missile masing khwaidagi yamna leba Iran na oire Washington da base tawba Center for Strategic and International Strategies report matungina Iran gi kilometer lising ahum sana kapangaba nuclear missile lai hairi Civil Service rank
301ꯗ ꯔꯣꯜ ꯅꯝꯕꯔ ꯆꯞ ꯃꯥꯟꯅꯕ ꯑꯦꯁꯄꯤꯔꯦꯟ ꯑꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ UPSCꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2025ꯒꯤ ꯔꯤꯖꯜ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯥꯎꯊꯣꯔꯛꯄꯗ ꯔꯦꯡꯛ 301ꯗ ꯃꯤꯡ ꯑꯃꯁꯨꯡ ꯔꯣꯜ ꯅꯝꯕꯔ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯑꯉꯛꯄ ꯃꯑꯣꯡꯗ ꯕꯤꯍꯥꯔꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛ ꯔꯦꯡꯛ 301ꯗ ꯌꯥꯎꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯀꯪꯁꯥ ꯁꯤꯡ ꯀꯧꯏ ꯃꯍꯥꯛꯀꯤ ꯔꯣꯜ ꯅꯝꯕꯔ 0856794 ꯑꯣꯏꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯗꯦꯜꯂꯤꯗꯒꯤ ꯑꯀꯪꯁꯥ ꯁꯤꯡ ꯀꯧꯕꯤ ꯑꯃꯅꯁꯨ ꯔꯦꯡꯛ 301 ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯔꯣꯜ ꯅꯝꯕꯔ ꯑꯃꯁꯨꯡ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯤꯍꯥꯔꯗꯒꯤ ꯑꯀꯪꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇ ꯏꯔꯤꯕ ꯔꯣꯜ ꯅꯝꯕꯔ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯗꯨꯗ ꯌꯥꯎꯕ ꯕꯥꯔ ꯀꯣꯗꯀꯤ ꯅꯝꯕꯔ 0856569 ꯑꯣꯏꯔꯤ ꯑꯗꯨꯒ ꯗꯦꯜꯂꯤꯒꯤ ꯑꯀꯪꯁꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯁꯨ ꯔꯣꯜ ꯅꯝꯕꯔ 0856794 ꯆꯞ ꯃꯥꯟꯅꯅ ꯏꯔꯤ ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇ ꯌꯥꯎꯔꯤꯕ ꯕꯥꯔ ꯀꯣꯗ ꯑꯗꯨꯒ ꯅꯝꯕꯔ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯤ ꯊꯧꯗꯣꯛ ꯃꯔꯝ ꯑꯣꯏꯔꯒ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯔꯦꯡꯛ 301 ꯑꯗꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯀꯌꯥ ꯊꯥꯒꯠꯅꯗꯨꯅ ꯃꯈꯣꯏ ꯃꯁꯥꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀ꯭ꯂꯦꯝ ꯑꯗꯨ ꯀꯔꯝꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ UPSCꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯀꯔꯝꯕ ꯋꯥꯌꯦꯜ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯅꯔꯤ ꯍꯥꯏꯔꯤ ꯏꯔꯥꯟꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯜꯐꯀꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯣꯁꯇꯥꯕꯥ ꯈꯥꯃꯦꯅꯩꯕꯨ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯜꯐ ꯂꯝꯗꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯗ ꯏꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈ꯭ꯔꯦ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯔꯛꯄꯗ ꯏꯖꯔꯦꯜꯒꯤ ꯀꯣꯅꯨꯡ ꯇꯦꯜ ꯑꯕꯤꯕ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯥꯏꯔꯦꯟ ꯀꯌꯥ ꯈꯣꯡꯗꯨꯅ ꯃꯤꯌꯥꯝꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯈꯤ ꯏꯖꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯏꯔꯥꯟꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛꯄ ꯅꯪꯂꯦ ꯅꯧꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯗꯨ ꯊꯦꯡꯅꯅꯕ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯔꯥꯟ ꯋꯥꯔ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯅꯨꯃꯤꯠ 11ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯗ USꯅ ꯄꯥꯝꯂꯤꯕ ꯃꯤꯁꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗ꯭ꯔꯦ ꯂꯥꯟ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯏꯔꯥꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯈꯜꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯔꯒꯅꯤ ꯃꯤꯗꯜ ꯏꯁꯇꯒꯤ ꯊꯥꯎ ꯂꯤꯇꯔ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯌꯥꯍꯜꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯄꯨꯡ ꯐꯥꯅ ꯑꯃ ꯑꯇꯥ ꯇꯧꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯔꯃꯨꯖꯀꯤ ꯁꯇ꯭ꯔꯦꯠ ꯑꯁꯤ ꯐꯥꯎꯗꯨꯅ ꯃꯤꯗꯜ ꯏꯁꯇꯒꯤ ꯊꯥꯎ ꯄꯨꯊꯣꯛꯄꯗ ꯑꯊꯤꯡꯕ ꯄꯨꯊꯣꯛꯄ ꯇꯥꯔꯕꯗꯤ USꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯁꯇ꯭ꯔꯥꯏꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯜꯐ ꯅꯦꯁꯟ ꯑꯁꯤ ꯏꯔꯥꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯟꯁꯤꯡ ꯊꯥꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯟꯊꯣꯅꯤ ꯑꯜꯕꯥꯅꯦꯁꯅ ꯍꯥꯏꯈꯤꯕꯗ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯃꯤꯗꯜ ꯏꯁꯇ ꯊꯥꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯗꯜ ꯔꯦꯟꯖ ꯑꯦꯌꯔ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯁꯨ ꯌꯥꯎꯒꯅꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯜꯐ ꯔꯤꯖꯟꯗ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ ꯃꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯜꯐ ꯅꯦꯁꯟꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ E-7A ꯋꯦꯠ ꯒꯦꯇꯥꯜ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯅ ꯒꯜꯐꯀꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯍꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯃꯊꯛꯇ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯑꯐꯒꯥꯟ ꯂꯤꯁꯤꯡ ꯀꯌꯥ ꯅꯣꯡꯃꯒꯤ ꯏꯔꯥꯟ ꯊꯥꯗꯣꯛꯇꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯕꯣꯔꯗꯔ ꯂꯥꯟꯁꯤꯟꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯃꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯔꯛꯂꯤ ꯍꯥꯏꯔꯤ